ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯗꯤꯋꯥꯂꯤ ꯑꯃꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯀꯨꯝꯍꯩꯒ ꯃꯔꯤ ꯂꯩꯅꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯅꯔꯤ ꯃꯅꯤꯄꯨꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇꯦꯛꯁꯇꯥꯏꯜ ꯑꯦꯛꯁꯄꯣ 2018ꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯄꯥꯋꯔꯂꯨꯝ ꯗꯦ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ISTV ꯄꯥꯎꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ngasi Diwali kumai amadi Manipur gi khwaidagi chawba kumai singi manungda ama oiriba ningol chakauba kumai ga mari leidana khwairaman kaithilda miye kyana potchai leiba laknari masina Imphal city amadi masiga koibada mi chinbagi chang hengalakle potchai leiba lakpa miye singna purakpa gari sing thampham leitabagi awaba kaya mayoknari amaromda Imphal city yongna changlakpa lambi singda traffic jam thokpadagi satok chashinda chawna khudong sadaba mayoknaba yaure hiramsta report ama Sahi gutingi harau binaba mayam sabinaba thapinaba haura hautabra kumongi lakpaje asi pame ai isinau mari ipani na kaugadaba ningon sa kaulak inung da nungai dun sagi dokina kat pasida hidana bagi pora mala pase isi wi wakhanda kari message piningi mayam da yaning da braba akoi di yaning di do laur be moju pa di habna rangane na khalle mapan ko pimuka se sisina kare hena yole leima bungka kaina no butho e boko adune hena yona yole chakani isanu pi ama khalai ma kauni pot yonari se sangjang yoini yonaba haji atopa saida chaichoktarba ado haujikti ne sai ta loina ma yonare sarkana su yade hai na ngamna yonare puthok tana mai hingna ba नियम दी काजरगसु कनाय ओवरेज मखा खंगदे लंबी खंगदे अदे फुटपा खंगदे यामना लोइनि योनरबनिना कुमछि दी ममांगे गी सिंगदुगा याम साथिना खेनबा पोसिसि हल्ले अदुबु नोंनिनि सिदिने खरा सिले लिसिंग मरी मुयोन कौगनी yum chaijang Imphal East mi tila di po yam chile khoi di kun gi jaba yaw tarai jaba yaw kun dai jaba yaw khoi ji honge ba khoi ji jaga ji kalam lai te ai di ipam da chakan मेरा थागी अनारही मारक्षीला चतुई इशु नुपी फंगे इशु फंगे नावाइना नहा ओइना चपनि बिजिना इसा इशु लेरामनि ना मो खेना तामनि कैना यारे के अखोइना मयाम से चटपदा खुदोंग थिदना बाय कन्न होनदरी बोम ममी मयाम से ngasai ukti phajana yamna lerame ato akhoi khara di mayam so sin to to khara komna haina khara di akhoi sai mayai sai je akhoi laksok jare okto macha sing je changa ga di okto sing je madang sang ga da mo na mayam chapda khudong thibda thokba ane se lepa okto chom thairiba mi je jo pot jon baga leiba je jon mani helena yam baje kata ji se koi haga chari ni ko sigi je magi nozal maton ji si huk chinan thon ba ya de ba ko adagi dipom je yam phajai kaino abada amani amana sangba amana tenba manung dagi yam phai ko adagi lei diba customer sing na su aidi weather measurement da ngakta thadu pi ba su ya de mana lei diba poto paisa piraga lei bani dana aina lei diba gi chang ji subra sudraba haibadu eni au mene hau tawraga yengwasi darkar tayaba cha ham da lupa kun gi tame tarai tame na nupa am na lupa tra ngai cha di yam cha le matam do ngoi pok ngai wali ni da ma ga pok
Directorate of Handlooms and Textile Government of Manipur gi makhada Manitex na sinduna Lamboi khongnang khongda chathariba Manipur International Textile Expo 2018 gi sarukam oina Powerloom Day pangthokre. Thoramaduda Additional Chief Secretary Dr. Shuel Akhtar, Trade, Commerce and Industries के Principal Secretary P. Wi-Fi, Handloom and Textile के Director Lamli Kamaina चिंगबा Official क्या नसरुक किया के. Director Lamli Kamaina Powerloom की कानबा अमदी अमांग बकरिनो हाइबदु मियाम द निंगथिना खंगन नबगी पांदम दा Powerloom Day ऐसी पांगथोकपनि हाई के. Powerloom से हानना कुंतरुक लाखन लेरे अदुई मथक्ता ngasi hafta amang da Powerloom से कुठा तुरुक तमुक लाखन लेरे अदुगे मथक्ता ngasi नुमित मरीनी के मांग दा Powerloom कुन गानिपान अमसु लाए अद कुमाथोय अमन हौजी जिरी द लेरे अद हौजी फावबदा अकोई के दा लेरे बसी हाइदबा Powerloom से अकोइना मरफु मुक्ति अकोइ इम्फाल दा थोंगदन लेरे Powerloom की स्टेट ओइना मसी पुन्ना मसी सामगी फेज 1 अदि सामगा अमगी फेज सेकेंड फेज सिना अकोइ के January February adwaida amuk paikhallaga mapung oina masi punna sani amasi Powerloom se salaina ba haidro khoi plan tawjabani Numinini subna sathagada ba ahan ba set level banana festival ngasi Longmai common ground hokre Longmai None District Farmers Community na sinduna pangthokpa festival hokdopagi thoramaduda Midagi Vice Chairman MLA Olukhoi Manipur State Disaster Management Authority ki Vice Chairman Adim Pamai yauna mirkyana sarugya ke Banana stall punna Kumudarom na sarukyari Peace, Unity and Prosperity haiba team da pangthokpa festival asida tongan ba cultural program kaya su pangthokge. Manipur Industry Development Agency may control na pangthok. Indian Army na phaduna pukhraga ngasi phawba thiba khangdana leiriba G Jiteshwar Sharma alias Gypsy Thangjam Satish Thongnaujam Prem PS Naubi amasung RK Ranel gi matangda sabsana thizinduna achuba matamda achumba wayel phangalu haina ngarang Churachandpur Khumujam Maitai Laikai ground da wakanifam pangthokre miarasi gi matangda semkiba JC amadi Khumujam Maitai Laikai na punna sinduna pangthokhiba wakanifam aduda kohar gi chairman Funindro Konsam amukogi vice president MC Modhusandra Poile Lemron Mera Paibi ki President Mem Choubi amade Churachandpur district laiba tribal love kayagi luchingbi kyana sarugya ke kohar gi chairman Funindro Konsamna Manipur Praja miyamna pamliba asigi mayokta thabak tawrabadi miyam ga loinana khongjang changsingani haike mi ama hatraga mokhina khumna thamkrai ba se dharm singna haido banina adungba dead body do madu saru maset amto erga chu magi family da madu sinabak loinana magi dharma gi mathau mangam pangthokpa with Satish ki amachu Gypsy ki mehat asi masi government of India na SIT gumba natraga CBI da sinaraga yamna masi mapung phani investigation tawdabani loina masi involvement toriba dungba security personnel sing da whether achobo ikara masaw ikara befitting punishment pi haibani adumba August ki tang manga dasu Manipur ki honorable CM dasu hariba demand sing asiga loina na koi memorandum koi submit tawkre tubu so far Kusi phawbuda masi leiriba tongan ba dungba mehat chese chene myam sing asi masi mathakta investigate tawdaba punishment pida bagi port ama natraga dead body pida bi port ama leibani na masi ekoi leiba demand sing ase masi ekoi phangjibo dum khata na ekoi sathana na bagi dungba phere pama ekoi lei adubu tangai phangdraga di ekoi deadline pina na bagi ekoi sem sarkani or sarpaya hebi ofan sim sai mangjong tamse Amukogi Vice President MC Modhusandra Poile Lemrol Mera Paibi ki President Mem Chowbina Manipur dagi Armed Forces Special Powers Act lakthokhina ba ekoi punna khongjang sangshin minaba mathau tai haike Special Power in 1950 haiba tamthiraba tukucharaba constitution su yadaba adugumleba ek amakha lamdam sigi miyam da thammakanda lamdam sigi miyam da kyam kuini hinghiga da gesini aduna ekoi na mangma makhak leijai karamba mang ai sai su singduna mai mahau thokpa matam ma la akanda makoi mai mahau thokpa punsirona madi hingna bagi dama hingli bani hai wakal lang lai madugi wahangdo Armed Forces Power in 1950 ai haiba tamthira ek sig sagon na dura lai lam dum sigi miyamna adumum lama hingbagi wahan tok laina hingbadi oiroi da bani 1980 dagi ngasi bhauda 2018 yoraba bhawada Armed Forces Special Power Act se lathokte Imphal West District Police na sahi kudingi pangthokpa Diwali amadi ningol chakobagi mangoina na Imphal West District Police ki manungchan ba tongan ba mafam da District Police amadi District asigi commando na ngasi phawbada lagaw khawba miyo yauna lagaw set tani subna manga fagat pangamli haina
ngasi Imphal West District Police ki SP office ta pangthokpa pawmisinga unaba amada district asigi additional SP Law and Order Hemantana phongdokre magna makhatana phongdokhibada district asigi manungda leiba tongan ba police station singna konba mafam singda makhatana lagaw khawba amadi gambling tobagi mathakta makhatana drive chatakhigani district police asina public Gambling Act amadi handak district asigi district magistrate na ating batham kiba adugi matungina driver si chathabani lagaw khawba amadi gambling tobana nungairaba Diwali amadi ningol chakobagi kumai asida pamdaba thodok kaya thorakpadagi ngakthoknanaba district police asina drive asi changsilakpani praja singnasu district police asida mateng pangbirakpagi damak thagatpa phongdokpaga loinana makhatana miyamnasu district police asida mateng pibiu haina phongdokhe Diwali masiga mari leinana हाइब लगाओगी सानब मतमदा पैसा नुसा मांगबगी वाफम गाक्तन नतबदा कोई क्राइम थोलप याबा खन चैनबा एक्सीडेंट मयाम थोलप याबसी थोक्तनबगी दमकता लेबा प्रजासिंगना कोई यामना इंगतपा कोई यामना शांति ओइबा दिवाली अमा वहनसी अदु लेनन लाइब निंगोन चकौबुसिसु कोई लेबा प्रजासिंगदा कोई लगाओसिन मन मोरगा प्रॉब्लम पिहनगमसी कोई इम्फाल वेस्ट डिस्ट्रिक्ट पुलिस की माइकैदिसु कोई प्रजा खुदिमकता मतिंग पांगबिरकपा अखोई लगाओजे फान होनबदा मतिंग पांगबो खुदिमक थागचरी मखोई मतिंग यावद्रगदी अखोई इम्फाल वेस्ट डिस्ट्रिक्ट पुलिस ने पाइखचरीबा थोंबरेंगसी मपुंग फारमोय Jingmairongda leiba Tribal Research Institute ta All Tribal Right Protection Forum Manipurna sinduna nomagi oiba consultative meeting ama pangthokre meeting adu da Village Authority Act 1956 amend toba Autonomous District Council gi power and function amadi Manipur gi sing gi saruk singda tonganba budget haiba hiramda khana naina ke mifam adu da tongan ba sing gi luchingba kaya amadi ADC member ex minister sing su saruk ya ke Manipur High Court ki RD Daniel na Village Authority Act 1956 ki matung ina chingda law and order fagat hanba Village Authority gi thodang ni Social Custom Sakot Thorangi Thabak Singh Village Authority gi Act asigi manung channa chatkadabani singi luchingba sing yauna civil society singna punsida oiroidaba demand tawbagi mahutta maram saba demand tawduna Sakot Thorang fagat hanana bahona si sahi humfunitoi suraba Act asi ngasi di kanana su khangdana thamle masi furup amada maral thangjin bi yaroi masi di aikhoi isana thokan jabani haike All Manipur Tribal Union gi General Secretary Romeo Bungdona Hill Area Committee da financial power pidabana committee asi lairubagi kanab laitre sarkarna fund pumnamak paisilaga matam ge chief minister na tawningbata tawbana chingmi singna pendaba lep lakpani grassroots ta hakthengna thabak tawriba ADC da financial gi sakti pirabadi chingda saukatpa purakpada chaungna mateng oigani chingda sarkarna saukot thorang pakhatpada Hill Area Committee tanaramgadabani Manipur Assembly gi Rule of Procedure Act Hill Area Committee business conducted rule gi makhada Hill Area Committee na chingi oiba tongan budget semna bagi ayaba piri committee asina semlakpa budget assembly da putoktuna pass tawhan basungamne singi khudong saba singasi nauna demand tawbunate masidi rule da yauduna leiriba adu fangnana ba hodabani haike accelerated development si p basically no habada tampa ka chinga development na sangam na baganda managadaba equal development facility privilege pigdaba aduna masigumba sidabaganda sorry ningam dabalakani pay dabalakani aduga sajenagani amana su aigi phangode nang phangdibugi hanani sajedari hojimje present tawri bisene hauzi atemna prem talokjari This Durga Puja, celebrations and happiness will never end with amazing offers from Samsung. Buy a Samsung Galaxy smartphone and get a chance to win a Jeep Compass, Hyundai Eon car, Honda Dream Neo bike and lot more. Hurry, visit your nearest Samsung store today. TNC apply. Manipur da amata ngairaba organic outlet ta phangba organic ki pothok sing sizinasi Benasha Coaching Center, the best and the only trusted coaching center in Imphal. Benasha Coaching Center gi oja singna aina exam gi sem saba matamda yamna mating pangbiki aduga BCC dagi aina phangaki study material regular mock test suggestion na chingba sing yamna chanaki SSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiu
Bombay Dyeing Infal Showroom the Ningol Chako Gumari Lane 20% discount pizzery. Mafam Sida Fangliba Kanaba item Singdi 100% cotton bed sheets, towel, bathrobe, bath mat, door, nothing money. Nasimal Lensin Biro Nuki Sin of the Nungara Polong Tag Fangfam, Bombay Dyeing Infal Showroom. Sheet Express Show. So building Krishna Premi Oil Pumpkin Manning, Yai School Police Land. Bombay Dyeing 20% discount. Pengba ngaton pangbiragani ningol chakobugi mangoi nena mapung mari faraba pengba amadi ngaton ningol chakobugi damak discount su pizari ngaton kg manga leibeda kg ama free pengba kg tara leibeda kg ama free da pizari akak ngaba matamni ngasi maklengsin biroktana order tobi ho phangpham S Tomba and Sons Pengba Farm Hyangthang Ningol Jacobo offer. Sumnadagi lupa chamapal ga maudra mapal da Pleasure Dread Mestro gi mapu oibiyu. November gi tang tara pauba rupees 4,000 discount pizari. Adom na rupees 999 khattamak piraga adom gi apamba scooter lobiduna Diwali amadi Ningol Jacobo mapung fa na pangtopiyu. Akupa marol gi damag Eastern Hero near Vishal Megamart Chingmairong amadi Sangai Pro opposite Escon Temple da contact tobiyu. Diwali amasung Ningol Jacobo gi sales offer oina East India most admired company Mobile Furniture Infalna furniture item kuding makta up to 40% discount pizari. Loina na miyamgi kudong chana nawa HDFC Bank khud samna duna EMI payment facility su thamjari. National Lengsin Birksi Mobile Furniture Kwakatel near Imphal College. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. Virgo Ningol Chakoba offer. Ningol singidamak Ningol Chakoba na lakpada Virgo cap on hire service na Chakoba chathok sa singidamak 10% discount pijari. Loina na luhongba amasung Sangai Festival gisu akak na ba special package pijari. Ako pa marol gidamak pijari ba phone number sida tawbirau 7085057575. Virgo happy cabbing. Sangairan Half Marathon 2018 November gi tarik 13 da pangtuk sagadori. Online registration ki damag www.sangairan.com.sangbiu. Offline registration amadi akupa marol gi damag phone number 87877888076 amasung 70056922299 da contact tobiu. Registration ki aroy banumi November gi tarik tarani. Sangairan 2018 Let's Run Manipur. JJ School Montessori. Give your child the best of education that they deserve. Admissions open for session April 2019-20. JJ School Montessori. Please visit www.jjschool.co.in or visit the school today. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order. That brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Adongi special occasions ki damakta same sajaraba L Sweets and Savories ki atum ahauna lakadoriba Diwali amadi Ningol Chakoba kumhaigi anoba mathelama ohenbiu hygiene pots Sweets and Savories boxes su lejere L Sweets and Savories kai sampat thiam lekai near Poknapam. Lengsin biraksi adongi damakta lejere BR Dental Care Uripo achomle kai niya D Stone Infantaya yagi mari leinaba anaba kudimak layeng bagi kudung chaba pangbiragani adongi kudung chanan bagi damak bijare 40% discount ana layeng gidamakta akupa marong gidamakta please contact 8257011217. For the first time in Manipur, as always, Lismar Industries have done again after successful venture of Sangai Plastic Storage Tank, a new introduction of PVC profile for door, window, false ceiling, partition and many others for our state. Please contact Lismar Industry for your requirements. Break matungda memu taram nokchare makata pauda Bisnupur district ki manung chanba Tobul Gram Panchayat asi ahan by LIC Bima Gram oire haina
लाउथोपगी थौरम अमा ngarang tobulgi ibudau sorarel community hall da pangthokre thoram aduda LIC Churachandpur gi branch manager er lovum LIC Bisnupur satellite office ki branch manager CS Ajoy amadi tobul gram panchayat ki pradhan TS Nanawi Devina maru oiba mersungena sarugya ke branch manager CS Ajoy na Bima gram haibasi LIC gi makhada leiba scheme amani haike समापन की खुनसीदगी पुलिस याके खतने मखना ममांग से पोगत पंगम जगी वसे पुलिस या अदो दिसिंग मरी के याम है कोई पुलिस याव को मैम से अदना सिगी सेविंग की हैबिट सी ले दिलेगा खुन की सुकाना बा इसा सुकाना बो हो लेबा के सुकाना हो ना कोई LIC के सामने रखा चली जाना बा कोई रीनाओ नी जे किशोरगा नेत्र दिशा and more than to support the war now and 4,800 900 population की certificate amount Pradhan TS Nanawina paisa tungsin bagi hainabi thamduna LIC na piriba kanabasing asi lawnanaba honasi haike halakpada goiba piba phawba bisu khara makhadi safaragani haina aina khanje tasengna koina insurance asigi kanaba kaya marum ase punna mutang khamthaminaraga khangli haraga khoina madubu yawminasi insurance yawbana khoi tungi busida ensure oiba happy oiba life ado akotno phamni mercy akhogi dongta LIC na karam bapudong chaba kaya marum pirakadagi halbu mayam dum khatham nasi maduna akhona LIC gi maru oiba kaya adu koi punna khaminasi akoi amamba dubu angan bada onthok hanaba honabada akoi khudi makna amato na lemin duna madubu mapung phahanaba honaminasi haina Unaw Sopui Sports Meet ngasidagi anisuba Manipur Rifles ki playground da hokre Comrem Students Union Imphal amadi Mar Students Association Imphal na sinduna pangthokpa sports meet hawdopagi tharamaduda IGPL Kailul Manipur Tribal Forum Delhi gi convener Romeo Mar Achumgi Tribunal General Joseph Marna maru oiba mersungena sarugya ke Joseph Marna sports meet asina haksang phanbatan natana amaga nungsinaba hengat hali haike IGPL Kailulna sports na amaga jat bijat khaidna punna nungsina hanabagi lambi piba ngamali haike celebrate our friendship and also let this meet brings us to come to know each other and we also hope that we will be able to bring or to host or to organize more such meets so that our unity can be maintained. I wish the meet success without any incident. Thasi tang amadagi All Manipur Volleyball Association gi miyeng makhada thamna pokpi Youth Workers Club na sinduna punna team nipal na saruk yaduna group ani thokna saruk yaduna satharakhiba ahan state level Let M Navasingh Memorial Men's Open Volleyball Tournament 2018 gi winner YMDO hairangoi thongna oikre ngarang luishin bagi thoramadda MLA P Sarachandra NSPC Loktaki Hana manager oiramba M Iboyai mamite yauna miye kyana saruk yake Tournament asigi final match ta TYWC bu YMDO na point kunmanga tara nipal kunmanga tara manga amadi kunmanga kunmathoi da maithiba pikibane winner oiraba YMDO da lupa lising kun amadi runner taraba TYMC da lupa lising tara manga piduna pungning thawutke Hauzik maruiba pau amuk Diwali amadi ningol chakoba kumai gamari lainana khwairaman kaithel da miyoi kaya na pot chai leiba laknari amadi Manipur International Textile Expo 2018 gi sarukam oina Powerloom Day pangthokre Hauzik pawagi oina DICB na pizaba pau matang solution jare miyeng tabiri basingba mukahanna kharumjare